Mahairoi Khunai Karimata Khandaba Matik Chadraba Manipur University ki Vice Chancellor Professor Naurem Lokendro Loktho Haiduna Kangleipak Students Association KSA ge Thomi Singna ngasi University asigi complex ta khongjang changsen kre khongjang aduda Manipur University ki Matik Chadraba Vice Chancellor Lokthokadabani VC ki mathakta awangba thaki inquiry committee semduna thigatkadabani Aranba Moongda Thabak Hapchinba Khudakta Lepkadabani amadi Manipur University kanbiduna Tungi Mironbu kanbiyu haina Thaba placard singsu sejinaki Khongjang adugi matangda Kangleipak Student Association ki President Seram Hemjitna Fongdorakpada Manipur University asi Tungi Miro Singh semgatfam oiriba awangba thaki mahaisangni University asida Vice Chancellor oina leiriba Naurem Lokendrana office asibu Maranai gi office amagumna mahakna tawning bata tawraga leire Mahairoi Khunai gi karimata khandabana mahai tamjariba Mahairoi singge Tungi lambi kari oigani haiba tamba ngamdabadagi fibam ama oirakle haraduna masimakti Mahairoi Khunai gi yeknabani haiki mahangna makatana hai University asigi thabak lobada chatna kanglon kaya thugaiduna thabak lobagi thawong sing leptana chathariba asi yafam thokte Mahairoi Khunai gi khandaba Vice Chancellor makatana University asida laibagi mathau tade haraduna Manipur University gi BC lokthoktriba fawba Kangleipak Student Association na khongfam halloi haiki Hojik Manipur ki BC oriba Naurem Lokendrona akhoi masagi BC office asu masagi Maranai office ki type tonung tawba adigi akhoi human resources ama oiriba akhoi Manipur University su samona amot pakayana pit thalaba university mo oilakpa masida natna akhoi institute post over tamda masana institute post over tamda niyom kaiba adigi MU de leiba akhoi amot pasadaba mayam adigi hojik ngrang na hand recruitment recruitment process tawgrabi examination tawgraba nantising posting gi thabusing asu visitor ne akhoi assign tawdabida CR approve tawdabida hekta biweekly haja lagi hekti recruitment process tokson ba sigum phatraba kaya ase Manipur University lei BC oiriba Naurem Lokendro se khudek nothokadamni ma lokti pawda kese na akhoi khong son hallo maka ta ba education akhoi matu na lokhokani matu BC lokhoki ba akhoi kese khong hallo
바꿔 친구를 안 나오게. 아니 이게 왜 잡아? 이번에 송문하봐. 빨리 뭐 이거요. 통하고 사. 통하고 사. चालू ये अब क्या लोग नहीं जो हेलो